Delhi gi Khan Market ta ngarang pangthokki ba meefam da Kuki MLA-singsu yaona punna pangthokkhi loinana Manipur da shanti amuk hanna purak-naba athubada meeting amaga amuk pangthok-lagani haina Minister Awangbow Newmai na fongdorakli wafam asi ngarang Ministry of Home Affairs na sinduna pangthokki ba meefam adu yaururaba matung ngasi Imphal thoglakpada Water Resource Minister Awangbow Newmai na paumi singi paukhumda fongdokhibani mahakna makha taraduna hai meefam adu Ministry of Home Affairs na Manipur da haukiba chahigi May 3 tha 18 hena chatharakliba irang asigi waroishin purak-naba pangthokkibani akuppa meefam adugi warol fongdokpagi ayabadi ministry dagi pirakhide hairi loinana Manipur gi irang loishinaba meefam amasu athubada pangthok-lagani haina su fongdokhi ngasi Delhi dagi thoglakhiba flight aduda Health and Family Welfare Minister su oiriba Manipur lenga ki spokesperson Dr. Sapam Ranjan su Imphal Yauraki loinana atopa flight singda atopa minister amadi MLA kayasu yaurakani haina SKTV news na phangba pau amana hairi Koi punna bunai akoi discuss Manipur the peace program aba discuss karta hoy details of the meeting akoi na si propose to hoy kole abdi through the official channel ngarang pithokre na kali aduna adugi detail de haibagi authorized to de haitare adu makha tana adugi peace initiative to law ngai de famyam decision law athubada amuk unarga akoi Manipur ka maina shanti puraksara habagi myam punna kana bi makha adubadi ai khangjadre akoi punna une koi sum cordial discussion tawrame all the parties myamna kamaina Manipur da shanti puraksara discuss tawrame amakha tabda tei moi unabo na ta de ko separately unabo na ta ve de khangjadre sa du ngani family ki main initiative kanan to home ministry in home ministry